Online Manipuri ayuki pau yengbiriba pumnamak puthoi laisramna khurumjari ahanbada maroiba pau. Jiribamda Hatkhiba Kuki Millitant Pairamba postmortem report pidabada Kukising Mei Hwna Saore. Jiribamda Hatkhiba Kuki Millitant Pairamba postmortem report pidabada Kukising Mei Hwna Saore. Loinana Manipur pumbada faspa thamjinbana micham miyamda ki akhang pohalibasing asi security force singna yengsinbada khudongchagani haina Kuki Jo Council KJC na thadorokpa cherol amana phongdorakli. Cherol asin high security force sing da micham miyam ngak senaba ahenba pangal piba mathau tai Kuki Jo singi miyam kannaba amadi masa ngak thok chanaba honabada jiribamda Kuki gi miyoi tara laikhidabani makhoi militant nate handakda jiribamda laikhidaba nupi angang taruk asi bhakchang di postmortem tawbaga loinana imung manungda sinakre aduga Kuki Jo gi miyoi tara sikhiba adugi postmortem hauzik fawba khangandana thamliba asina michang mikhai naiba thabak chathare haiba takle hariba miyoi tara sigi misigi matangda Preliminary report hauzik fawba miyam da pithokta bana Kuki Jo Furuf ki manungda hakchinna launa duna michang mikhai nai haibagi maral kaya sinarakle asiguma phibam asida Kuki Jo Council na makhoi gi miyoi tara sikhiba adugi postmortem reporting apiba matam amagi manungda fangandrabadi achumba wild demand tawduna akanba makhal gi khongjang changsilagani haina chuchero asina makha tarakli Yai Khumba News tagila hujarake Jiribamda CRPF na Hatkhiba Kuki Millitant Pairamba Pairamba Khutlai Manipur Emerge tagi lut Lakhiba Khutlai Oiramme Jiribam District CRPF ka khut thokna bada laikhidaba Kuki Millitant Pairamba sizinarambadagi fagatkhiba khulai sing adu Imphal da leiba Manipur Emerge tagi lauba Lakhiba Khutlai sing Oiramme haina the print na report tawrakre Imphal Valley dagi lut Lakhiba Khutlai sing adu Kuki Militant singi makhutta yauduna matau karam na sizinaram leibano haibasichu angakpa ma oiri Kangpukpi District ki Makhal Village ta Popi Thare Khangbadagi Popi sing yanthatnaba changlubada Kuki Khulai paibasing attack chatharakiba adugi chapchaba paukhum pigani CM Kangpukpi District ki Makhal Village ta kanaguma miyoi kharana lona Popi Thare haiba khangbadagi Makhal Village Authority amasung district asigi additional SP na luchingba team amana Popi sing adu yanthatpa changlubada Popi sing adu buthariba Kuki Khulai paibasingna attack chatharakre Kuki Khulai paibasingna chatharakiba attack adugi chapchaba paukhum pigani haina Chief Minister Nongthumam Birena thazaba pikre Chief Minister Nongthumam Birena mahaki X account da thagalakpa post amana hai Makhal Village Authority na Popi thabagi mayokta kanma thabak lokhalakpa si thagali Popi thaba amadi madugi thabak singda chenaba khudingmak ki mathakta Central Force amadi State Force na kanma thabak lokhatkani haibagi thazaba Chief Minister na pibaga loinana Manipur dagi drug mapung fana muthanna bahona bada mipum khudingmak saruk yaminasi hainasu Chief Minister na miyamgi puning singsilakli Panbaya badi Hatkhiba yumsagaisa numit ke ayuk pung 12 makhairom tabada Makhal Village volunteer singa Kangpukpi District Police ke additional SP na luchingba timama gapunna Popi sing adu yanthatpa chatlubada Popi sing adu buthariba Kuki Khulai paibasing attack chatharakhibani hairiba Kuki Khulai paibasing adu numit marini gi manungda faaduna matik chaba chairak pibaga loinana Makhal Village ta thariba Popi pabi sing mang tahan gadabani haina Makhal Village Authority na Manipur lengakta khangan balaikrabani Manipur gi irang kanarakpada Charang na bathokuna Lok Sabha amasung Rajya Sabha gi ningthang mifam numit humni yaithokre ngasidagi hawkhiba Lok Sabha amasung Rajya Sabha nimaki ningthang mifamda tha 19 helaba Manipur gi irang asigi maramda khanarakpa charang na bathokpadagi tha asigi kunga taret yumsagaisa numit fawba yaithokre ngase yu pung 13 tabadagi hawkhiba house animaki mifamda opposition party gi maikaidagi Manipur gi hauzik phongphong sana thokliba misi mina yawba irang amadi Adani Grufta Senja Thumja Taubagi Matangda Opposition gi Maikai dagi Pukhalaki wafam adudagi charang na bathokibani ngaihak opposition amasung ruling gi Maikai da member singna awok athom tawnaduna wafam kaya ngangnarakpadagi charang na ba adu control tawba ngamlaktabadagi mifam animakta makhata na chathaba yakhide Maduna maram oiraga ngasidagi yumsagaisa fawba numit humni Lok Sabha amasung Rajya Sabha gi ningtham mifam adu yaithokibani haidi nakalamaramda Prime Minister Narendra Modi na house animakta session mapung fana chathakidaba Adugi damak pendaba phongdoki ngasidagi hauraga mathang thagi tangkun fawba chathagadauriba session asigi ngasi ahoba numita Lok Sabha da hana member oiramba laikhidraba singi mafamda awaba phongdoki madugi matung opposition gi maikaidagi kholaw kaya lawba marakta ngasigi numit yungba pung 12 fawba Lok Sabha gi speaker Om Birlana mifam yaithoki mifam pangthok tringai mangoina na paumi singda wa nganglodna Prime Minister Narendra Modi na parliament ki proceeding mapung fa na chatha nabagi damak India Blog pu yaring daba wafam phongdoki
Parliament ki ningtham mifamda Manipur ki wafam khananaba Congress na demand tawkre. Parliament ki nongzu mifam gi mangoina na ngasi pangthokiba all political party mifamda opposition Congress ki maikei dagi famgadariba ningtham mifam asida Manipur ki wafam amadi Adani Group ki bribery allegation gi matangda khananaba demand tawkre. Parliament ki nongzu mifam hayeng November 15 dagi December 10 fawba famgadaba sigi mangoina na mamangda chanarakpagum Defense Minister Rasna na preside tawduna ngasi pangthokiba all party mifam aduda Congress MP Joyram Ramesh K. Suresh amasung JDU Upendra Kushwaha yauna political party singi luchingba sing sarugyaki mifam aduda YSRCP BJD SP TDP amasung MDMK gi mihut sing su sarugyaki Parliamentary Affairs Minister Kiran Rijiju na convent tawduna pangthokiba mifam aduda opposition Congress ki luchingba Pramod Tiwari na parliament mifam asida Manipur gi irang asigi matang khanabaga loinana Adani Group bribery group ki mathakta lairiba allegation gi wafam sing khanabada demand tawki Parliament ki ningtham mifam asida Joint Parliamentary Committee na hojik review tawriba wafam amendment bill yauna puna bill taraga taruk khanaba government list ta habli khanagadaba list ta hablaba yariba bill singi manungda merchant shipping bill Punjab court amendment bill yari amadi supplementary demand for grant for 2024-25 amadi atai maru oiba legislation singsu khanagadaba list ta yari loinana controversial oriba one nation one election project su introduce tawrabagiyai all political party ki mifam aduda wangangladuna Parliamentary Affairs Minister Kiran Rijiju na phongdokibada hayengdagi hauraga December 10 fawba pangthokadariba Parliament ki ningtham mifam asida khanagadaba agenda matter sing Lok Sabha amasung Rajya Sabha ki Regional Advisory Committee na wayal lawgadabani warep asi House anima ki speaker singa khanaraba matungda lawgadabani haiki ngasigi mifam aduda Congress luchingba Gaurav Gogoi na Jharkhand ki Chief Minister Fazilaga ngasi fawba Manipur ki Chief Minister na lengakna yokhatuna thamliba sigi wafam pukhalakhi loinana North East India the oriba air pollution ki wafam amadi train accident wafam sing debate tawnabasu pukhatkhi